SS Career Solution na puduna lakchariba asi handak class 10 examination da topper mayam ama puthokpikraba khoi RM school haina su khangnariba khoi school asigi founder sir Dr. Hillary ga unabagi tanjama khakni sir ahanbada taram okchari sir Ayabo, sir isagi ming leifam educational background ang thambirana sir. Okay. SS Career Solution bu yang diri bamiyang tabi Manipur Prajapun namuk so RMD founder amo oina mayam da kop mulna ikai kun uchari do ayaki horofam life history kitang hairagadi ayse ai fo father horofam de koi thanga gi singkha khapum lekai de gi ko aduga khoi gi generation ai generation hairagadi khoi chingai khong kholen haro Bisempurgi mamang am chalaga lokak pom chalaga adu leibu tawkibani dugai class 6 phobodi mafam du leiba naikong high school like tamakki 6 pho taw pada ise reng hai hawdu le khoi reng man ta lai aduga navodya gi ahamba khoi first batch ko Manipur heta Manipur da 1987 da last da 88 khoi school ka gi modi ahamba khoi gi navodya gi khanbada so khoi gi adwai da gi oina aise ahamba gi yaw khoi adugo ai punsida one talak pa ise navodya sang tan heloi nasai kai noga koi mani medium dum tamala aga english medium thok on thok matam engonda aina phari para do ma ke no phabena answer amag answer mo se na mani heloi ko and first aba angang amana heloi ba mahau so dum hangi adu heloi bidagi amu ngamna bhanra ko dai se class 8 di ai hana 6 phogle madigi performance adugi demo ai pahlakhi dai nabode dai class 6 tena 8 phobo sai lera me December da aduga migration system en kun nabode ge lei maduni koi 9 daki 12 phosna ki Rajasthan ki sikar ha dum dai torapani adu lora da migration sina ai Mysore University da mutabe an pio lora kan dai graduation se tau dimida DM college sidai khatre mti ai financial condition na nabode di free education ko and free yum na koi financial bear to ge de sa chang patan jas de khoi family problem am lai family problem na ai DM college tha tare tambi tamatabu matabu tha tare aina lai tam matam duda ai se dum class 10 gi tuition dum tawre khai bam dai bharag le ko almai tuition taro paisa kha ta laga tali paisa dum pura kai sime graduation gi Mysore University lo sime ado Mysore University lai tam na phonrakpada aingon da nungai taba pen da mayam thinrakti Rajasthan tamna Gurukul system tamapani ado graduation la ka di pura miyo basi kai tara yengsin binaba adagi amada leitaba free button leiba ta ko ado graduation matam da ayam basni se mang bagi sang se wang bai tare bodo aina gyan taraga so ai soire khang khangjaba ai matam che manghalle ai soire khang so in sumthopung ngam da tan jai am yawgi then plus ai career hai tare career dai soi ba bo ai low subject combinations masigi tungi future scope se kayam lai lai khangdaba adon khangdana low ro kan dai se khitang aina sahi ani mu changsil la kan dai scope le ram da adon han basu ya da gum to sahi ani mu halak basu ya da mang changsil se wakhan nungai ta ai kamai to se khan bale ai so ningam da bi saina ama na ai lodi lo sen gi graduation se lora kan da aina 1998-99 da gudi ai Edu India Students Career Counseling Center hana ai Uripok ta 19 adu di office no pra hang se Uripok ta ko gi like khoi benam lai paper like khoi ai gi imanaba moi sim socio culture kanu ma bank private ma tar moi di attest to ga se Edu India Students Career Counseling to ga angang sin counseling piram dai dum ai gi life se gi turning point ma hau ga kamain to ga se dai di boarding tuition ma mathang dem la my whole kiban Okay. Sir na su thambire ko boarding dagi hodok pirak panena school se ko ada sir akoi Manipur da leiba school mayam se siga akoi gi RM school ga kamaina akoi gi students grooming da haitare adagi akoi gi agang sing da motivate to da haitare si se kamaina khena ba se thambi ye na amti ge si matang sima aina Manipur da thok tu lai se Bangalore da thab am bhang gi ꯊꯕꯛꯇ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯗꯣꯏꯅꯤ ꯇꯧꯕꯗ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯄꯥꯝꯗꯕꯅꯤꯅ ꯑꯩꯗꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯑꯩ ꯏꯁꯥ ꯅꯕꯣꯗꯤꯌꯥꯗ ꯀ꯭ꯂꯥꯁ 8 ꯂꯣꯏꯔꯒ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯁꯨꯇꯤ ꯊꯥ ꯑꯃꯃꯨꯛ ꯁꯨꯇꯤ ꯂꯩꯕꯁꯦ ꯑꯣꯏꯅꯥꯝꯗ ꯕ꯭ꯔꯥꯏꯇꯔ ꯏꯪꯂꯤꯁ ꯑꯦꯀꯥꯗꯃꯤ ꯑꯃ ꯂꯩꯔꯦ ꯀꯀꯥꯒꯤꯅꯤ ꯑꯗ ꯁ꯭ꯀꯨꯜꯗ ꯆꯪꯉ ꯑꯗꯨꯝ ꯀ꯭ꯂꯥꯁ 6 ꯂꯥꯏꯔꯤꯛ ꯇꯥꯛꯑꯦ
आई क्लास 8 तम बाइना 6 की क्लास चंग लाइक ता थोर की लाइक तानिंग भाई ता तानिंग बे हिना दी वखन ओजा और गंग वखन नुंगाई गम ले जी को अदमाय लापा अदो गंदा राजस्थान 12 तम बदि यम नुंगाई रमी 12 से भोग तम बदि कोई से आइना तम पानम जी फंगनि खल डॉक्टर का से कुछ न खल नीट की एंट्रेंस एग्जाम से तुम यम लाइन पास तो ngam bagi की कैलिबर एंगोन लई की कोई मानब लोई प्रिपरेशन तो बदे ngam chung ngam की अदो आई डॉक्टर दी ओनिंग की आई सिविल सर्विस को मचत के खन जी को अदो ngam ने सु खन की दो कोई फाइनेंशियल प्रॉब्लम आई से प्रिपरेशन से तुम ngam दम तो की बंदे अदो आइना क्वाइ नुंगाई तब से कइनो हा मतम दा एजुकेशन से फाउंडेशन से मखोंग सेंगत्रगदी कोई पुंसी पांडम फंगम लाइटन जा हाइता को मसे निंगम दम याम थुए अनु आया मन लाइटन से कमाइन तबे स्कूल न पीबो क्वेश्चन सा खरा सिंफा पुरगा मार्क फंगा रेंग 1 2 तारा लाइट हाइरे गाय ममा अपान खनबा दे ओजा सेंग सु मोइदो ट्राई पीबे एंगों द सुया यानिंग गिदे यानिंग दरग सु सोय बिसे कइनो मखोइदा फाउंडेशन लिंग बसे फाउंडेशन लिंग न चलन बसे खोगी पांडम नि हाबसे अंगांग सिंग सु पर खाई की मार्क खतन खला लाइफ पाव फाउंडेशन लिंग बसे होना दे अजे हैदराबाद अदगी विजयवाड़ा तौरीसी लाइफ खुदम खेनरे करियर ओरिएंटेड तौरे नीट की नीट की IIT की प्रिपरेशन अदे देहरादून चलकर सिविल सर्विस की प्रिपरेशन तोंगान तोंगान मखल लेबको अदुगी लाइफ खुदम हैतारे को अदगी लोगे खोगी हयें अंगांग से कई पाई मा पुसिदा एसमा लोग जज होनिंग बखनिंग मैम लेदु को अदे एंटरप्रेन्योर्स को याहन खोलन गे लाइफ खुदम से तोंगान तोंगान लेके अदो मैम जे को थेंगरक मतम सिदा मणिपुर अखोना ला कांद इन ट्यूशन तौर कांद अया ममा पाई से सारंगांग से स्कूल खरद हाइतो नि चमरम जोसेफ उम हाइको जोसेफ द लिटिल फादर रेंग से चंगम जंग रेंग चंगम नुंगानी खाइ बंगबा अदो आइना यें का अंगांग द कांसेप्ट ति हम द परा फाबनि लाइन फाबनि बिया बेनिम बिया बंग तने कांसेप्ट द बेस त भाइ तारे को ओजाना पि बो खोनसा फारग इरग मार्क फंगा लारि हल्ले हाइरे बु कांसेप्ट लइ गिबो को मदे फोटो थुगाई गे हम खनसे खनगी अनो होम ट्यूशन आई तब होरे जे खायमपली द आई लेरे खायमपली द 2001 में लेरे खायमपली लगा इसे ट्यूशन मैम तवी अंगांग अखोगी नवोदय सैनिक अदगी इंट्रांस की होरे दम को दे रामकृष्ण मिशन की दम होरे अदमाय तो अंगांग मैम पिथु पुथोखरे खनजु खनरे अदगी छात्र आईएस ऑफिस यावरे को सिविल सर्विस डॉक्टर मैम यावरे को अदना मैम से कमायना मैम से डॉक्टर होरिबा दे सिविल सर्विस खनब का यावे हारिबा मैम से टॉप टॉप मोइस अदई छात्र कनाडा स्कॉलरशिप फंगा ऑल इंडिया के टॉप कनाडा से पियो को मोइगा हजिकान की लाइक खुतम जिखेने हजि अंगांग सिना रेंग चंदब लाइक खुतम हाबले रेंग चंदब लाइक खुतम जिना नसे क्वेश्चन सज फार सन होना हजि की कोना एक्स्ट्रा ऑर्डिनरी ओइ अंगांग सिना मा रेंग खंदे मा रेंग इचु खंदे तमेबल लाइक से खंगनो खंदो लाइक सपोज टेक्स्ट बुक मा कोई क्लास 9 की मैथ्स में होलेना माई की टेक्स्ट बुक से बेस लोसिन द लिमिटेशन थम RD जो वेर RD जगह लाइक तोंगान तो रेफरेंस CBSE की ICSE की तोंगान तो मसे लौसिल लकांदा मदु रिलेटेड में सॉल्व से तौनो होना भाई तारे साइंस तो सो जीएस के लेसे जो मखन मखन केन रहबा दे एसे राइटिंग कंपटीशन जो SASC मसा की राइटिंग स्किल इन होना अदो 10 की मार्क होना कांदना करम बा एसे लाकनी हाइबे गुम अदु की बेस तो चले प्रिपरेशन ऑफ स्टाइल से केन रख दे नुंगाई की नैसे मणिपुर एजुकेशन से कितंग होंबे याब से करमाइन होंबे यागनी वखन खल कांदा आई गवर्नमेंट की थबक इंस्टीट्यूट अप्लाई तौखिदि तहु तगन खंदि इवन आई खायम कन संगाई प्रो दमु आई कन कुइलर मी को संगाई प्रो नै होंगे 2005 तगिना 2012 होने संगाई प्रो लेसिना खायम प्ली द लेरम बसिना 2001 तगिन 2004 हो लेरम बले को अदु माइना आई की लाइफ जर्नी सिदा इवन MLA मिनिस्टर होबा थंगदना कोई फैमिली की साइट की तरगा मासी गवर्नमेंट थबम मन तो नुंगाइन के वी अपॉइंटमेंट लेटर पीरगे को लगे ट्राई तो हाइबा मतम दै दी आई पुंसी दी छात्र की सेम नबे नमक अंगांग सेम का थोखगे आई दी गवर्नमेंट थबक तौरगा आई पाम रेन तो थोखि बने अदुन आइना हेक स्कूल होरई सिदी बोर्डिंग तो भजरगे आइना बोर्डिंग तो मतम दा लैबसे इम्फाल एरिया की हैतारे इम्फाल मनु लैबा स्कूल खुदिम की छात्र आई लोइना रे 2014 भोगसिया आयाम बस साथे आई लोइ लोइना लाय जो सेफ की मेरा लिटिल फ्लो अगेरा कैथोलिक फ्रांसिस बो अगेरा टाइटो अगेरा हेरिटेज बो अगेरा को साइडर ब्राइटर इंग्लिश एकेडमी चेकोन अगेरा
ꯍꯥꯏꯔꯤꯕ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯩꯒ ꯂꯣꯏꯅꯔꯀꯥꯟꯗ ꯃꯈꯣꯏꯁꯤꯡꯁꯤ ꯒ꯭ꯔꯨꯝ ꯇꯧꯕ ꯁꯦꯝꯈꯤꯕ ꯑꯗꯨꯅ ꯑꯩꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯣꯏꯗ ꯕꯦꯁꯤꯛ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯆꯠꯍꯟꯅꯤꯡꯕ ꯑꯗꯩ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯝꯒꯤ ꯄꯦꯇꯔꯟ ꯁꯄꯣꯁ ꯅꯤꯠꯇ ꯑꯉꯥꯡꯁꯤ ꯃꯥꯏ ꯄꯥꯟꯗꯝꯁꯤ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏ ꯑꯩ IIT ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏ ꯕꯠ ꯋꯦꯁ ꯑꯣꯐ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ ꯇꯣꯉꯥꯟꯅ ꯆꯠꯂꯦ ꯑꯣꯖꯥꯅ ꯄꯤꯕ ꯀꯣꯏꯁꯟ ꯄꯥꯔ ꯂꯩꯊꯣꯛꯑꯦ ꯑꯗꯨꯗꯤ ꯌꯥꯗꯦ ꯑꯗꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯣ ꯏꯅꯐ ꯑꯣꯏꯗꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯦ ꯇꯥꯔꯒꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯗꯩ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯆꯪꯉꯦ ꯍꯥꯏꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤ ꯀ꯭ꯂꯥꯁ 8ꯇꯒꯤ 6ꯇꯒꯤ ꯍꯧꯒꯗꯕꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯈꯜꯂꯛꯄꯗꯩꯗꯤ ꯑꯩꯅ ꯃꯁꯤ ꯅꯪ ꯇꯧꯕ ꯉꯝꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯅꯕ ꯄꯨꯊꯣꯛꯀꯦꯅ ꯈꯜꯂꯕ ꯍꯣꯠꯅꯔꯛꯄꯁꯤ 2015ꯗꯒꯤ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯅꯦꯕ ꯑꯗꯣ 2015ꯗꯒꯤ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯁꯤꯗ ꯑꯩ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯩ ꯅꯨꯄꯤꯁꯤ ꯃꯥ MSc ITꯅꯤ MAꯅꯤ MSc ITꯅꯤ B.Edꯅꯤꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏ ꯃꯥ ꯃꯁꯥꯃꯛ ꯗꯣꯛꯇꯔꯦꯠꯅꯤ ꯑꯗꯨꯅ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯩ ꯁ꯭ꯀꯨꯜ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯀꯔꯝꯕ ꯃꯐꯝ ꯆꯠꯅꯤꯡꯒꯦ ꯀꯥꯏꯅ ꯑꯗꯣ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯦ ꯑꯩꯅ ꯔꯥꯖꯁꯊꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯈꯤꯕ ꯁꯤꯀꯔ ꯍꯥꯏꯕ ꯔꯥꯖꯁꯊꯥꯟꯁꯤ ꯆꯍꯤ 4 ꯑꯁꯥꯕ ꯈꯥꯡꯉꯒ ꯌꯥꯝ ꯋꯥꯅ ꯇꯝꯃꯛꯈꯤꯕ ꯖꯒꯥ ꯌꯥꯝ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯣꯏꯈꯤꯕꯀꯣ ꯃꯐꯝꯁꯤꯗ ꯑꯃꯨꯛꯇꯪ ꯌꯧꯅꯤꯡꯉꯤ ꯑꯩꯒꯤꯗꯤ ꯃꯗꯨ ꯂꯥꯏꯐꯝꯅꯦꯅ ꯈꯜꯂ ꯆꯠꯂꯨꯏꯕ ꯆꯠꯂꯒ ꯃꯐꯝꯗꯨꯗ ꯑꯩ ꯅꯨꯡ ꯑꯃ ꯄꯨꯔꯛꯏ ꯄꯨꯔꯛꯏꯕ ꯅꯨꯡꯗꯣ ꯑꯩ ꯁꯤꯗ ꯄꯨꯔꯛꯑꯀꯥꯟꯗ ꯑꯩꯅ ꯂꯤꯡꯈꯠꯀꯗꯕ ꯁ꯭ꯀꯨꯜꯁꯦ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯣꯏꯕ ꯑꯃ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯒ ꯇꯝꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯌꯦꯕ IAS ꯑꯣꯏꯕ ꯌꯥꯎꯏ IPS ꯑꯣꯏꯈꯤ ꯗꯣꯛꯇꯔ ꯑꯣꯏꯈꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯈꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯃꯤ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯕꯦꯁꯁꯤꯡꯁꯤꯀꯣ ꯑꯗꯩ ꯖꯨꯅꯤꯌꯔꯁꯤꯡꯕ ꯑꯣꯏ ꯑꯗꯩ ꯀꯃꯥꯟꯗꯦꯟ ꯑꯣꯏꯕ ꯑꯥꯔꯃꯤꯗ ꯂꯣꯏꯅ ꯑꯐꯥꯎꯕꯗ ꯑꯣꯏꯌꯦꯕ ꯑꯩꯅ ꯈꯜꯂꯦꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜꯗꯣ ꯑꯩꯁꯨ ꯁꯤꯗ ꯈꯤꯇꯪ ꯑꯣꯏꯍꯟꯕ ꯉꯝꯕ ꯏꯁꯇꯥꯕ꯭ꯂꯤꯁ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯗꯅ ꯑꯩ ꯅꯨꯡꯗꯨ ꯄꯨꯔꯛꯑꯒ ꯑꯩ ꯃꯐꯝꯗ ꯂꯥꯠꯂꯀꯥꯟꯗ ꯑꯩ ꯁ꯭ꯀꯨꯜꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯤꯡꯈꯠꯈꯤꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ RM ꯁ꯭ꯀꯨꯜꯒꯤꯀꯣ ꯑꯩꯈꯣꯏ ꯃꯣꯇꯣꯁꯤꯒ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ RM ꯁ꯭ꯀꯨꯜꯒꯤ ꯃꯣꯇꯣꯁꯤ ꯅꯣꯂꯦꯖ ꯏꯁ ꯄꯥꯋꯔ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯍꯦꯛ ꯍꯥꯏꯕ ꯂꯩ ꯑꯦꯐ꯭ꯔꯦꯠ ꯅꯣꯠ ꯅꯪ ꯀꯅꯥꯝꯇ ꯀꯤꯒꯅꯨ ꯌꯣꯔ ꯍꯥꯔꯗ ꯋꯥꯔꯛ ꯑꯦꯟ ꯁꯤꯟꯁꯤꯌरिꯇꯤ ꯏज ꯌꯣꯔ ꯁꯦꯐ ꯍꯥꯏꯕ ꯅꯪꯅ ꯃꯤ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯀꯩꯗꯧ ꯀꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯦꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯧꯕꯗ ꯉꯝꯗꯕ ꯊꯕꯛ ꯀꯩ ꯂꯩꯒꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯍꯩꯇꯦꯁꯤ ꯄꯥꯕ ꯋꯥꯠꯄꯒꯤꯅꯦ ꯊꯋꯥꯏ ꯌꯥꯎꯗꯕꯒꯤꯅꯦ ꯑꯩꯁꯤꯗ ꯑꯉꯥꯡ ꯈꯔ ꯂꯣꯏꯅꯩ ꯑꯣꯖꯥ ꯈꯔꯅ ꯍꯥꯏꯕ ꯌꯥꯎꯋꯦ ꯁꯤ ꯑꯉꯥꯡꯁꯤꯗꯤ ꯂꯥꯏ ꯂꯥꯛꯑ ꯁꯦꯝꯕꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯑꯣꯖꯥꯗꯨꯒꯤ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯒꯤ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯆꯥꯅꯗ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯀꯥꯟꯗ ꯑꯉꯥꯡꯗꯨꯅꯁꯨ ꯃꯁꯤ 2000 ꯀꯩꯅꯣ ꯋꯥꯔꯤꯅꯤ ꯁ꯭ꯀꯨꯜ ꯇꯧꯗꯣꯏ ꯋꯥꯔꯤꯀꯣ ꯕꯣꯔꯗꯤꯡ ꯋꯥꯔꯤ 2011ꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥꯁꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯦ ꯃꯃꯥꯁꯤꯅꯁꯨ ꯑꯃꯨꯛ ꯀꯞꯄ ꯑꯩꯉꯣꯟꯗ ꯍꯥꯏ ꯁꯥꯔ ꯑꯩ ꯏꯆꯥꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯍꯩꯇ꯭ꯔꯕꯖꯥꯠꯅꯣ ꯂꯥꯏꯅ ꯐꯥꯎꯕ ꯁꯦꯝꯕ ꯊꯣꯛꯑꯔꯣꯏ ꯍꯥꯏꯇꯥꯔꯗꯤ ꯏꯆꯥꯁꯤ ꯌꯥꯝ ꯁꯣꯏꯔꯖꯥꯠꯂ ꯑꯩꯗꯤ ꯈꯪꯗꯦꯕ ꯑꯩꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯂꯥꯛꯑꯣ ꯑꯉꯥꯡꯗꯣ ꯄꯨꯁꯤꯜꯂꯛꯑꯦ ꯑꯉꯥꯡꯗ ꯃꯤꯡꯗꯤ ꯂꯧꯅꯤꯡꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯥꯛꯑꯣ ꯃꯥ ꯍꯤꯟꯗꯤꯗꯅꯦ ꯑꯩꯅ ꯍꯤꯟꯗꯤꯁꯤ ꯌꯦꯡꯒꯦ ꯑꯩ ꯏꯆꯥꯁꯤ ꯍꯩꯇꯕꯤꯅꯦꯅ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯍꯤꯟꯗꯤꯁꯤ ꯐꯖꯅ ꯇꯥꯛꯑꯒ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯃꯥꯒ ꯄꯔꯥ ꯐꯥꯃꯤꯟꯅꯕ ꯃꯇꯝꯗ ꯃꯤꯅꯤꯠ 5 ꯐꯥꯗꯅ ꯐꯥꯈꯤ ꯏꯁꯨ ꯏꯕ ꯍꯩꯍꯟꯈꯤ ꯑꯗꯨ ꯃꯇꯝꯗ ꯃꯃꯥꯁꯤꯕꯨ ꯍꯔꯥꯎꯋꯦꯕ ꯑꯩꯅ ꯍꯥꯏꯕ ꯁꯦ ꯑꯇꯩ ꯅꯠꯇꯦ ꯃꯤ ꯑꯃꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤ ꯃꯥꯟꯅꯗꯕꯅꯤ ꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯩꯈꯣꯏꯅ ꯃꯔꯥꯜꯁꯤ ꯑꯣꯖꯥ ꯈꯛꯇ ꯁꯤꯕꯁꯨ ꯌꯥꯗꯦ ꯗꯦꯟ ꯄ꯭ꯂꯁ ꯑꯉꯥꯡ ꯈꯛꯇ ꯃꯔꯥꯜ ꯁꯤꯕꯁꯨ ꯌꯥꯗꯦ ꯃꯃꯥ ꯃꯄꯥ ꯁꯤꯕ ꯏꯀ꯭ꯋꯦꯜꯂꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯏꯀ꯭ꯋꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤ ꯂꯧꯕꯤꯒꯗꯕꯅꯦꯕ ꯑꯣꯖꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯑꯩ ꯇꯥꯛꯐꯝ ꯊꯣꯛꯄ ꯇꯥꯛꯄ ꯅꯠꯇꯕ ꯑꯩꯅ ꯇꯥꯛꯏꯁꯦ ꯑꯉꯥꯡꯁꯤ ꯈꯪꯉꯤꯕ꯭ꯔꯥ ꯍꯩꯔꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯆꯦꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩ ꯑꯉꯥꯡ ꯃꯈꯣꯏꯅꯁꯨ ꯂꯥꯏꯔꯤꯛ ꯇꯥꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯉꯥꯡꯕ ꯇꯥꯕ ꯃꯇꯝꯗ ꯇꯥꯛꯄ ꯇꯥꯕ ꯃꯇꯝꯗ ꯑꯁ ꯍꯩꯅꯤꯡꯕꯒꯤ ꯈꯪꯅꯤꯡꯕꯒꯤ ꯑꯃꯨꯛ ꯏꯊꯤꯜ ꯂꯣꯏꯅ ꯇꯥꯕꯤꯔꯣꯕ ꯁꯣꯏꯗꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛ ꯕꯣꯔꯗꯤꯡ ꯑꯩ ꯑꯉꯥꯡ ꯀ꯭ꯂꯥꯁ 10 ꯈꯔ ꯊꯝꯃꯤꯀꯣ 10 ꯊꯝꯕꯁꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯊꯝꯃꯤ ꯍꯩꯕꯩ ꯄꯨꯂꯞ ꯍꯥꯟꯅꯅ ꯍꯩꯕꯗꯪ ꯈꯜꯂ ꯊꯝꯃꯤ ꯃꯐꯝ ꯕꯤꯜꯗꯤꯡꯁꯨ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯈꯔ ꯔꯨꯝ ꯈꯔ ꯋꯥꯠꯄꯅꯤꯅ ꯑꯍꯩꯕ ꯁꯥꯇ꯭ꯔ ꯈꯔꯇꯪ ꯁꯦꯂꯦꯛꯇꯦꯠ ꯇꯧꯔ ꯊꯝꯃꯤ ꯑꯗꯣ ꯍꯩꯕ ꯊꯝꯕꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩ ꯏꯆꯥꯁꯨ ꯊꯝꯕꯗ ꯌꯥꯎꯍꯧꯗꯦꯕꯒꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨ ꯈꯜꯂꯀꯥꯟꯗ ꯍꯟꯗꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯊꯝꯃꯦꯕ ꯂꯣꯏꯅ ꯊꯝꯕ ꯃꯇꯝꯗ ꯍꯩꯇꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯏ ꯃꯣꯏ ꯃꯃꯤꯡ ꯄꯟꯕ ꯌꯥꯏ ꯍꯣꯏ ꯊꯝꯉꯝꯕ ꯈꯣꯏ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯒꯜꯂꯦꯕꯀꯣ ꯑꯗꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯃꯣꯅꯥ ꯈꯣꯏ ꯈꯔ ꯌꯥꯎꯔꯤꯕꯀꯣ ꯑꯗꯩ ꯌꯥꯏꯐꯕꯤ ꯌꯣꯍꯦꯟꯕꯤ ꯈꯔ ꯌꯥꯎꯔꯤ ꯑꯉꯥꯡ ꯈꯔ ꯑꯗꯨꯝ ꯁꯣꯜꯂꯞ ꯐꯦꯜ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯃꯇꯝꯗ ꯑꯩ ꯃꯣꯏꯗ ꯍꯥꯏ ꯅꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯅꯠꯇꯦꯀꯣ ꯄꯥꯕ ꯋꯥꯠꯄꯒꯤꯅꯤ ꯅꯣꯏ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯋꯥꯠꯄꯒꯤꯅꯤꯀꯣ ꯄꯨꯛꯅꯤꯡꯕꯨ ꯍꯦꯛ ꯆꯪꯉꯕ ꯍꯩꯅꯤꯡꯉꯕ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯕ ꯍꯩꯇꯕ ꯀꯔꯤꯝ ꯌꯥꯎꯔꯣꯏ ꯍꯩꯅꯤꯀꯣꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗ ꯊꯧꯅꯥ ꯈꯔ ꯍꯥꯞꯄꯤꯔꯀꯥꯟꯗ ꯈꯪꯗ꯭ꯔꯤꯕ ꯖꯒꯥꯗꯣ ꯈꯪꯅꯕ ꯈꯔ ꯇꯥꯛꯄꯤꯕ ꯑꯗꯒꯤ ꯀꯥꯎꯗꯅꯕ ꯈꯔ ꯇꯦꯛꯅꯤꯛ ꯈꯔ ꯇꯥꯛꯄꯤꯔ ꯇꯧꯕ ꯃꯇꯝꯗ
ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯐꯨꯜ ꯃꯥꯔꯛ ꯂꯣꯏ ꯐꯪꯒꯠꯂꯦ ꯐꯨꯜ ꯃꯥꯔꯛ ꯂꯣꯏ ꯐꯪꯒꯠꯂꯦ ꯑꯍꯥꯟꯕ ꯃꯃꯥ ꯃꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯤ ꯁꯥꯔ ꯑꯩ ꯏꯆꯥꯁꯦ ꯃꯦꯇ꯭ꯔꯤꯛꯁꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯕꯨ ꯐꯪꯉꯗꯤ ꯌꯥꯎꯔꯗꯤ ꯑꯩ ꯄꯥꯟꯗꯝ ꯐꯪꯉꯤꯒ ꯍꯥꯏꯌꯦꯕ ꯑꯗꯣ ꯌꯥꯏꯐꯕ ꯀꯌꯥ ꯑꯉꯥꯡ ꯌꯥꯝ ꯌꯥꯎꯔꯤꯗꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯇꯦꯁꯁꯦ ꯔꯤꯖꯜ ꯌꯦꯡꯉꯀꯥꯟꯗ ꯃꯣꯏꯁꯤ 25 ꯐꯪꯕ ꯐꯨꯜ ꯔꯤꯖꯜ ꯐꯪꯒꯠꯅꯔꯦꯕ ꯐꯪꯉ ꯃꯃꯥ ꯃꯄꯥ ꯑꯩ ꯎꯅꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯒ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥ ꯐꯒꯠꯂꯛꯄ ꯀꯥꯟꯗꯗꯤ ꯃꯃꯥ ꯃꯄꯥ ꯈꯔꯅ ꯑꯁ ꯑꯉꯥꯡ ꯍꯥꯏꯔꯦ 80% ꯌꯥꯝ ꯂꯥꯏꯟ ꯆꯠꯀꯅꯤ ꯍꯥꯏꯔꯦꯕ ꯄꯦꯔꯦꯟꯁꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯁꯥ ꯈꯤꯇꯪ ꯀꯩꯅꯣ ꯍꯣꯔꯒ ꯅꯪ ꯄꯣꯖꯤꯁꯟ ꯌꯥꯎꯔ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯌꯦꯕ ꯐꯦꯜ ꯑꯣꯏꯔꯕ ꯃꯣꯏꯅ ꯄꯣꯖꯤꯁꯟꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯂꯥꯛꯑꯦꯕ ꯃꯁꯤ ꯇꯥꯛꯄꯗꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯣꯖꯥ ꯑꯃꯗꯨꯅ ꯑꯉꯥꯡꯁꯤ ꯊꯧꯅꯥ ꯍꯥꯞꯄꯤꯔꯀꯥꯟꯗ ꯃꯥꯏ ꯑꯁꯣꯏꯕ ꯖꯒꯥꯗꯣ ꯈꯪꯕꯤꯔꯀꯥꯟꯗ ꯂꯦꯡꯈꯠꯄꯤꯔꯛꯀꯅꯤ ꯃꯣꯇꯤꯚꯦꯁꯟ ꯗꯔꯀꯥꯔ ꯂꯩꯕ ꯇꯦꯂꯦꯟꯗꯤ ꯂꯣꯏ ꯂꯩꯕꯅꯤ ꯍꯤꯗꯟ ꯂꯩꯖꯕ ꯈꯛꯇꯅꯦ ꯃꯗꯨ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯂꯧꯊꯣꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯕꯁꯦ ꯂꯧꯊꯣꯛꯄꯁꯤꯗ ꯆꯪꯗꯣꯏꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯁꯨꯅꯤ ꯃꯦꯟꯗꯤ ꯑꯉꯥꯡꯅꯤꯀꯣ ꯃꯦ ꯑꯉꯥꯡꯅꯤ ꯗꯦꯟ ꯄꯦꯔꯦꯟꯁꯅꯦ ꯑꯗꯨꯒꯨꯝꯕ ꯑꯗꯩ ꯑꯃꯨꯛ ꯁ꯭ꯀꯨꯜꯒꯤ ꯃꯣꯇꯣ ꯍꯥꯏꯔꯒ ꯑꯩ ꯉꯁꯥꯏ ꯁ꯭ꯀꯨꯜꯁꯤ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯑꯗꯨꯝ ꯉꯁꯥꯏ ꯄ꯭ꯔꯣꯄꯥꯏꯇꯔꯁꯤꯞꯇ ꯂꯩꯕꯣꯏ ꯇꯧꯋꯦꯕꯀꯣ ꯍꯣꯏ ꯂꯩꯕꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯔꯟ ꯑꯃ ꯇꯧꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗ ꯇꯧꯕ ꯌꯥꯏ ꯀꯣ ꯑꯩꯈꯣꯏ ꯀꯝꯃꯤꯇꯤ ꯑꯃ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯣꯏ ꯂꯩꯒꯗꯕꯅꯤ ꯇꯤꯝ ꯂꯩ ꯅꯠꯇꯅꯤ ꯃꯃꯤꯡ ꯑꯣꯏꯅ ꯇꯧꯅꯤ ꯀꯅꯥꯝ ꯇꯧꯅꯗꯦ ꯑꯩ ꯑꯁꯦꯡꯕ ꯇꯤꯝ ꯀꯅꯥꯅꯣ ꯍꯪꯉꯦꯕ ꯁ꯭ꯀꯨꯜꯒꯤ ꯇꯤꯝ ꯑꯁꯦꯡꯕ ꯀꯅꯥꯅꯣꯕ ꯐꯥꯎꯟꯗꯔꯗꯨꯅꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅꯤ ꯑꯣꯖꯥꯗꯨꯅꯤ ꯍꯦꯜꯄꯔ ꯃꯥꯗꯔ ꯀ꯭ꯂꯥꯛ ꯗꯦꯟ ꯄ꯭ꯂꯁ ꯚꯦꯟ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯄꯥꯏꯔꯤꯁꯤꯡꯁꯨꯅꯦꯕ ꯅꯤꯡꯈꯥ ꯇꯝꯅ ꯑꯩ ꯐ꯭ꯔꯤꯅ ꯄꯤꯊꯣꯛꯇꯦꯕ ꯑꯩꯅ ꯍꯥꯏꯕ ꯁꯦꯝꯂꯤꯕꯁꯦ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯗꯥꯏꯇ ꯐꯖꯅ ꯂꯧꯕꯤꯌꯨ ꯚꯦꯟꯗ ꯀꯃꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯃꯅ ꯀꯥ ꯚꯦꯟꯗ ꯑꯉꯥꯡ ꯁꯤꯟꯅꯔꯛꯄ ꯃꯣꯏ ꯊꯋꯥꯏ ꯁꯤꯟꯅꯔꯛꯂꯦꯕ ꯀꯥ ꯚꯦꯟꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯊꯥꯖꯕꯗꯨꯅꯦꯕ ꯊꯥꯖꯕꯗꯣ ꯃꯥꯡꯍꯟꯕꯤꯗꯨꯅ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯄꯤꯌꯨ ꯑꯉꯥꯡ ꯂꯨꯅ ꯄꯨꯈꯤꯕ ꯃꯇꯝꯗꯁꯨ ꯑꯉꯥꯡꯒꯤ ꯕꯤꯍꯦꯚꯤꯌꯔ ꯑꯦꯇꯤꯇ꯭ꯌꯨꯠꯁꯤꯡ ꯀꯥꯎꯟꯁꯤꯂꯤꯡ ꯈꯔ ꯇꯧꯕꯤꯌꯨ ꯅꯤꯁꯥ ꯆꯥꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯒꯅꯦꯕ ꯑꯗꯨꯅ ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨꯁꯨ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯗ ꯑꯩ ꯐꯅ ꯀꯨꯏꯅ ꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯉꯥꯡ ꯁꯦꯝꯃꯒ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯁꯤꯠꯂꯨꯕ ꯃꯇꯝꯗ ꯍꯦꯛ ꯆꯪꯉꯨꯅꯤ ꯀꯥ ꯚꯦꯟꯁꯤꯡꯁꯤ ꯁ꯭ꯀꯨꯜꯁꯤꯒ ꯃꯔꯤ ꯏꯔꯩ ꯂꯩꯅꯕꯒꯨꯝ ꯇꯧꯋꯦ ꯏꯚꯟ ꯃꯣꯏ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯀꯥ ꯚꯦꯟ ꯇꯣꯏꯂꯦꯠ ꯆꯪꯐꯝ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠꯀꯤ ꯇꯥꯏꯞꯇꯒ ꯈꯔ ꯈꯥꯖꯤꯜꯂꯒ ꯇꯧꯕ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯍꯦꯛ ꯁ꯭ꯀꯨꯜ ꯇꯧꯕ ꯃꯇꯝꯗ ꯀꯥ ꯚꯦꯟꯁꯤꯡꯒꯤ ꯇꯣꯏꯂꯦꯠ ꯐꯖꯅ ꯄꯤꯌꯦ ꯑꯉꯥꯡ ꯃꯣꯏ ꯄꯨꯔꯛꯏꯅꯦꯕ ꯑꯗꯨ ꯁ꯭ꯀꯨꯜꯒ ꯃꯔꯤ ꯂꯩꯅꯕ ꯃꯣꯏꯒꯤ ꯇꯣꯏꯂꯦꯠ ꯀꯩꯀꯩ ꯂꯣꯏ ꯄꯤꯕꯤꯌꯦꯕ ꯑꯗꯨ ꯃꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝꯁꯤ ꯇꯣꯉꯥꯟꯅ ꯁꯥꯕꯤꯌꯦ ꯇꯣꯉꯥꯟꯅ ꯁꯥꯔꯀꯥꯟꯗ ꯃꯣꯏ ꯄꯣꯊꯥꯐꯝ ꯑꯗꯩ ꯉꯥꯛꯇꯪ ꯀꯦꯔꯣꯝ ꯁꯥꯟꯅꯒꯦꯔꯥ ꯑꯗꯩ ꯆꯥꯛ ꯆꯥꯒꯦꯔꯁꯨ ꯑꯗꯨꯝ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯇꯣꯏꯂꯦꯠ ꯐꯖꯅ ꯃꯔꯥꯡ ꯀꯥꯏ ꯑꯗꯨ ꯃꯣꯏꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯟꯁꯦ ꯈꯪꯉꯕꯅꯤꯅ ꯑꯉꯥꯡ ꯁꯦꯟꯅꯐꯝ ꯑꯉꯥꯡꯒꯤ ꯂꯝ ꯍꯦꯜꯂꯛꯄ ꯑꯣꯏꯔꯣ ꯑꯗꯩ ꯑꯉꯥꯡꯒꯤ ꯄꯦꯔꯦꯟꯁꯁꯤ ꯁꯤ ꯄꯦꯔꯦꯟꯁꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯥꯝ ꯋꯥꯕꯅꯤ ꯅꯠꯇ꯭ꯔ ꯁꯥꯔ ꯁꯤ ꯄꯦꯔꯦꯟꯁꯁꯤ ꯌꯥꯝ ꯌꯦꯠꯄ ꯌꯥꯝ ꯀꯟꯕꯅꯤꯀꯣ ꯀꯪꯖꯩ ꯌꯥꯝ ꯌꯦꯠꯀꯟꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯦꯕ ꯔꯤꯄꯣꯔꯠꯁꯨ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯉꯥꯡꯁꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯆꯪꯕꯁꯦ ꯑꯗꯨꯅ ꯑꯩꯗꯤ ꯇꯤꯝꯁꯤ ꯐꯦꯃꯤꯂꯤꯁꯤ ꯑꯩꯈꯣꯏ ꯀꯝꯃꯤꯇꯤꯅꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯃꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯃꯒ ꯃꯇꯦꯡ ꯄꯤꯅꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤ ꯄ꯭ꯔꯣꯄꯔꯂꯤ ꯒꯥꯏꯗ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯁꯤꯁꯇꯦꯝꯁꯦ ꯁꯤꯁꯦ ꯀꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜꯗ ꯐꯖꯅ ꯂꯥꯏꯔꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯄꯤꯗꯕꯒꯤ ꯑꯣꯏꯒꯗꯣꯏꯔꯥ ꯁꯤꯝꯇꯪꯒ ꯊꯝꯕꯤꯔꯝꯃꯨ ꯑꯁꯦꯡꯕꯗꯤ ꯀꯩꯅꯣꯅꯤ ꯃꯁꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯋꯥꯠꯄꯒꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯅꯤ ꯅꯝꯕꯔ 1 ꯀꯣ ꯀꯩꯅꯣꯒ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯅ 2014 ꯐꯥꯎꯕ 2000ꯗꯒꯤꯅ 2014 ꯐꯥꯎꯕ ꯑꯩꯅ ꯕꯣꯔꯗꯤꯡ ꯀꯝ ꯇꯤꯆꯔ ꯍꯣꯝ ꯑꯣꯏꯅ ꯇꯧꯔꯛꯄꯁꯦ ꯑꯩꯗꯤ ꯃꯌꯥꯝ ꯃꯥꯟꯗ ꯊꯕꯛ ꯇꯧꯏ ꯍꯣꯝ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯑꯉꯥꯡꯒꯤ ꯑꯁꯣꯏꯕꯁꯤ ꯈꯪꯉꯦꯕ ꯄꯨꯡ ꯑꯃꯗ ꯑꯩ ꯑꯉꯥꯡ ꯑꯁꯣꯏꯕ ꯆꯨꯝꯊꯣꯛ ꯁꯨꯡ ꯉꯝꯗꯦ ꯑꯩꯅ ꯍꯣꯝ ꯇ꯭ꯌꯨꯁꯟ ꯑꯉꯥꯡ ꯄꯨꯡ ꯑꯃ ꯂꯥꯏꯔꯤꯛ ꯇꯥꯛꯑꯒ ꯑꯉꯥꯡ ꯑꯁꯣꯏꯕ ꯆꯨꯝꯊꯣꯛ ꯁꯨꯡ ꯉꯝꯗꯦꯕ ꯃꯥ ꯑꯩ ꯃꯇꯝ ꯈꯔ ꯌꯥꯝ ꯆꯪꯒꯅꯤ ꯂꯣꯏꯅꯕꯁꯤ ꯆꯨꯝꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯑꯌꯥꯝꯕ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯂꯥꯛꯄ ꯑꯌꯥꯝꯕ ꯌꯥꯎꯋꯦ ꯀꯣꯏꯁꯟ ꯄꯤꯊꯔꯒꯅ ꯑꯣꯖꯥꯅ ꯀꯣꯏꯁꯟ ꯐꯖꯅ ꯄꯤꯕꯤꯔꯛꯄ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯋꯥꯠꯂꯛꯄꯒꯨꯝꯕ ꯑꯗꯩ ꯈꯔ ꯑꯃꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯐꯖꯅ ꯇꯧꯔꯒ ꯀꯣꯏꯁꯟ ꯋꯥꯠꯂꯛꯄꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯁꯨ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯔꯒ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯆꯆꯥ ꯆꯔꯥꯡ ꯂꯩꯕꯀꯣ ꯑꯩꯈꯣꯏꯅ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯗ ꯍꯧꯔꯛꯄꯅꯤꯅ ꯑꯣꯖꯥꯅ ꯐꯖꯅ ꯇꯥꯛꯄꯤꯔꯛꯏ ꯄꯥꯕꯒꯤ ꯃꯇꯝꯗ ꯐꯖꯅ ꯄꯤꯔꯛꯏ ꯁꯥꯟꯅꯕꯒꯤ ꯃꯇꯝꯗ ꯂꯣꯏ ꯐꯪꯉꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯣꯜ ꯔꯥꯎꯟ ꯄꯔꯁꯣꯅꯦꯜ ꯗꯤꯕꯂꯞꯃꯦꯟꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏ ꯂꯩꯔꯛꯑꯦ ꯉꯝꯁꯨ ꯉꯝꯃꯛꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤꯁꯤꯡꯁꯤꯅ ꯈꯤꯇꯪ ꯁ꯭ꯀꯨꯜꯒꯤ ꯑꯁꯣꯏꯕ ꯌꯥꯎꯒꯅꯤ ꯈꯜꯂꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯛꯄ ꯍꯥꯏꯁꯦ ꯑꯁꯣꯏꯕ ꯌꯥꯎꯗꯅ ꯆꯠ ꯌꯥꯄꯣꯟꯇꯦꯀꯣ ꯑꯩ ꯄꯨꯟꯁꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯛꯇꯦ ꯀꯩꯗꯧꯕꯒꯤꯅꯣ ꯁ꯭ꯀꯨꯜꯗꯒꯤ ꯂꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯇꯝꯕꯤꯔꯛꯑꯦ ꯈꯪꯉꯦ ꯑꯗꯨꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯆꯠꯇꯦ ꯑꯩ 10 ꯂꯣꯏꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗ 11ꯗ ꯑꯩꯅ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟꯗ ꯂꯩꯕ ꯃꯇꯝꯁꯤꯗ
इमानबसिंसे ओजा इभोलन मतम नेट को अपाउल बिसेम को मैम लई तौने आइसु तौसीना हाइरे आई चलु सेकंड थोर चली नुमित मरीनी याव तो थोए मतम दो जाना तापज मैट्रिक्स को मता युम नै होप लोइ ngam थे लोइ ngam पोतो ट्यूशन दम चलगा मतम सु माम बम काना पोते तो खोखि अदो तसेंग हाइब तारगा ट्यूशन चली बसे स्कूल के सर्विस का वाटम दे मो सेकेंड मना अना क्लास 10 फाउगी सेन खलप ट्यूशन सिस्टम होंदो हनी आई ट्यूशन तौरे रासन बिजन तौरे तौर को 3 days a week है कोई दो कुछ मदन खोगी खोगी काय तारे ओजा सिंह से एक्सपर्ट खर टीम मम लाइ टीम से ला कांदा हैंड राइटिंग की खोगी मतंग द वर्कशॉप की टाइप में ओजा द ट्यूशन पी कमा इनी कैलीग्राफी कमा इगनी हैंड कमा फजन नि के दोगनि हाबि नियम ता कांदा 2 days खतंग वर्कशॉप तो मतम दा आइगी हानगी सोरक में हम 2 days इंप्रूव हो गए अदुने ट्यूशन है अदेगा मु बायोलॉजी दा ओजा तोंगान बा सजदेव न्यू पीटी कोई कोचिंग क्लास में ले दिल्ली गया मोई टीम मम ला आकांदा सिविक्स की सॉरी बायो केमिस्ट्री की सिगुना 3 day week ता हफ्ता आम दिन हुमनी ला लाइता है हुमनी ताई सिगा अनदर 3 days ना पाहन बगिनी 3 day लाइता है 3 day पाले नेक्स्ट मथंग दिन कोई 7 day संडे दम टेस्ट होय इम्प्रूव याम लई हिबो अखोय मणिपुर तोरब ट्यूशन सिस्टम सिना अंगांग दा वर्क याम morning till morning the mama school tuition to ni school lo tuition mu chalani tuition to ko jana ta po to khatang sin bagi type to tuition gi art thok ta ba mai am de self se matam phang da life pa da gadi le so hero para hi duni ko ado tuition chali se ka de khang de effective oi da bai ta aduna masi aina tuition gi against nang ma te kana ma di tuition against am high mark am high no ka am kham no ka bi अन्य से आर्गुमेंट तो जब याव है भी पॉप टाइप वो तो हनिंग दे ना बना इफेक्टिव है बना अखोन तो रिस अंगा क्या काना फंगदी मदो याम बेस है काना फंगदगदी मदो सुकां का इफेक्टिव को हंस है बना ट्यूशन तो से है बना कोई एडी की प्रिपरेशन याम वाले को हाफिन दी है नीट की आईआईटी प्रिपरेशन हाफिन दी है अदो ओजाना ताइब टेक्स्ट बुक तो स्कूल में तो ताफी रे कोई लोग इवनिंग ट्यूशन जब आधा पे थोड़ी सेम पैटर्न नो मुंह किसी लोग पैटर्न नो हम लोग पिरो अदुगा अखोगी करियर ओरिएंटेड और मोंग तो सी है अदु पदम हाफिन है सर अरोय बदो को अखोगी स्कूल सिंदा कोई करियर काउंसलिंग तो बगी दी गाइडेंस भी बगी सिगी इंपॉर्टेंस है तारे सिसे सिगी तंगा थंबिरम मसी आम दरखाव है कोई मणिपुर से हम वाले करियर गाइडेंस की मतंग से दरकार ओइदबे बहुत टाइप तो मसीना क्या वाले है आई सादा फील तो आई से तसेंग फजन होन लाइन चोंद दे सिविल सर्विस लाइन था ngam bole adubu kari subject loguni kai doguni khangi damina mayam longno ba royal kai di khum tam royal log kamu sila he logme royal san haiga he royal logme electric log ya angom no bhai da last di ngai kan ha ai gi chali ba thabak tu ga tawde po to kenra to lan di changuro ba khulai korom bugum ne ado lan chang dan khulai korom da ga sayen to ta lan ma thi ta ba अदो ना सिगी मताम में हाजर निगोना मणिपुर दा सिमु कइनो खंदे मी नंगोन का हाकदरा डॉक्टर सिंगी मना तो लाइन चले डॉक्टर ने हिदाक थे म्याम इरकने हो डाइटिशियन इले ले उदिए ए सी चाम तम द सी डाइट से तो बियो सी फॉलो तो रगदी सी डाइट की मतुंगिना एक्सरसाइज में यहोन बियो अदो हिदाक से इफेक्टिव ओइन खंदे हिदाक तो मिरगा सी चाबिरो हप्ता में बिरो हप्ता में फरे लापे फरे अंकल लापी गो है अखोई मियो भी सैंपल की टाइप से पाइता है को डाइटिशियन इंपोर्टेंट खंग दबो तो लाइट तंबा बट करियर गाइडेंस में याव दो तम पाइता है करियर गाइडेंस याव लाइट में पांडम खंग लाइट में को तो पांडम दो खंग लाइट में पांडम दो कमाई थुनो याम इंपोर्टेंट होगा जैसे स्कूल में हाको दो स्कूल को नहीं कंपलसरी होना करियर गाइडेंस है सेलम हम बिगदो बने आई सामक्सो आई पुंसी से माइथिरा कांदा निंगा मक्तर कांदा सोयना कांदा आइदो सोय मी जे मैम यावरे ओइदागदी होरई बखरा मखैदा आइना कनबु नंबर येके आइन खला कांदा इदु इंडिया स्टूडेंट्स कैरियर काउंसलिंग सेंटर सेमपने अदु सेमा कांदा 2001 2 दा अमदा आई 2000 हाजरके मयाम ने खंग बम्बे काउ करमने
ꯑꯩꯅ ꯃꯦꯒꯥ ꯇꯦꯁ ꯁꯤꯔꯤꯁꯦ ꯅꯦꯠꯀꯤꯒ ꯌꯥꯝ ꯁꯤꯜꯂꯝꯃꯤ ꯑꯍꯥꯟꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯗꯨꯒꯤ ꯄꯣꯠꯇꯩ ꯍꯧꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯑꯩ 30,000 ꯃꯨꯛꯀꯤ ꯂꯥꯏꯔꯤꯛ ꯂꯩꯔꯀꯥꯟꯗ ꯖꯤꯞꯃꯔꯒꯨꯝꯕ ꯑꯗꯩ PMT ꯑꯗꯨꯗ ꯆꯦꯞꯇꯔ ꯋꯥꯏꯁ ꯑꯃ ꯂꯥꯏꯔꯤꯛꯁꯦ ꯂꯣꯏꯅ ꯁꯦꯠꯇꯠꯂꯀꯥꯟꯗ ꯁꯦꯝ ꯆꯦꯞꯇꯔ ꯑꯃꯁꯤ ꯀꯣꯏꯁꯟ 100 ꯃꯌꯥꯝ ꯂꯣꯏ ꯌꯦꯟꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯀꯣꯏꯁꯟ 100 ꯌꯦꯟꯊꯣꯛꯄ ꯑꯗꯨꯒ ꯑꯥꯐꯇꯔ 15 days ꯃꯅꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯄꯒꯨꯝꯕ ꯇꯧꯕ ꯑꯗꯣ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯄ꯭ꯔꯥꯏꯖ ꯑꯃꯨꯛ ꯄꯤꯕ ꯈꯣꯠꯄ ꯍꯥꯏꯅ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯊꯤꯕ ꯍꯥꯏꯅ ꯀꯤꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯍꯣꯠꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯗ ꯃꯣꯏꯗ ꯑꯩꯁꯦ ꯅꯤꯡꯉꯝꯗꯕꯗꯤ ꯃꯣꯏ ꯇꯣꯛꯈ꯭ꯔꯦꯕ ꯗꯦꯟ ꯄ꯭ꯂꯁ ꯃꯇꯝ ꯈꯔ ꯑꯩꯁꯦ 2003 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯆꯗꯦꯕ PT ꯀꯣꯆꯤꯡ ꯑꯃ ꯑꯩꯈꯣꯏ ꯕꯥꯎꯄ꯭ꯔꯥꯗ ꯁꯤꯜꯂꯝꯕꯅꯤ ꯑꯩꯒꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯔꯟꯖꯤꯠ ꯑꯩꯅ ꯁꯤꯜꯂꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯇꯧꯔꯀꯥꯟꯗ ꯑꯩꯁꯨ ꯈꯔ ꯌꯥꯎꯕꯤꯌꯣꯅ ꯌꯥꯎꯔ ꯇꯧꯈꯤ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯒꯤ ꯀꯣꯆꯤꯡ ꯌꯥꯎꯕ ꯂꯥꯛꯄꯁꯤ ꯑꯩꯅ ꯌꯦꯡꯕꯗ ꯑꯩꯅ ꯊꯦꯡꯅꯕꯗ ꯐꯥꯎꯟꯗꯦꯁꯟ ꯈꯔ ꯋꯥꯠꯈꯤꯕ ꯑꯗꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯄꯟꯅꯤꯡꯉꯤ ꯐꯣꯔꯃꯦꯠꯀꯤ ꯑꯣꯖꯥ ꯁꯃꯔꯖꯤꯠꯁꯦ ꯃꯥꯁꯨ ꯑꯩ ꯀꯣꯏꯁꯟ ꯁꯦꯝꯕ ꯈꯣꯠꯄ ꯈꯔ ꯇꯥꯟꯅꯔꯝꯃꯤ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯗ ꯍꯤꯂꯔꯤ ꯉꯥꯏꯄꯗ ꯐꯥꯎꯟꯗꯦꯁꯟꯁꯤ ꯅꯪ ꯑꯗꯨꯝ ꯁꯦꯝꯃꯛꯑꯣꯗ ꯃꯊꯛꯁꯦ ꯑꯩꯈꯣꯏ ꯁꯦꯝꯃꯦ ꯐꯥꯎꯟꯗꯦꯁꯟ ꯅꯪ ꯁꯦꯝꯃꯣ ꯍꯥꯏꯈꯤꯕ ꯐꯥꯎꯟꯗꯦꯁꯟ ꯋꯥꯠꯄꯁꯤ ꯐꯥꯎꯟꯗꯦꯁꯟ ꯁꯦꯝꯃꯒ ꯑꯗꯩ ꯐꯥꯎꯟꯗꯦꯁꯟ ꯀꯨꯝꯕ ꯂꯩꯕꯅꯤ ꯑꯗꯩ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤ 10 ꯐꯥꯎꯗꯤ ꯐꯖꯔꯦ 11 12 ꯑꯉꯥꯡ ꯂꯣꯏ ꯉꯥꯎꯔꯦ ꯑꯗꯨꯅ ꯀꯔꯤꯌꯔ ꯒꯥꯏꯗꯦꯟꯁꯁꯤ ꯐꯖꯅ ꯄꯤꯕꯤꯔꯒꯗꯤ ꯑꯐꯕ ꯑꯉꯥꯡ ꯂꯣꯏ ꯐꯔꯛꯀꯅꯦꯕ 10 ꯂꯣꯏꯔꯒ ꯃꯣꯏꯗꯤ 11ꯁꯦ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯏꯟꯖꯣꯏ ꯇꯧꯒꯗꯕ ꯃꯇꯝ ꯈꯟꯕꯒꯤ ꯇꯥꯏꯞꯇ ꯀꯔꯤꯌꯔꯒꯤ ꯄꯤꯛ ꯄꯣꯏꯟ ꯑꯣꯏꯕ ꯖꯒꯥꯗꯤ 11ꯁꯤꯅꯦ ꯑꯗꯨꯅ ꯑꯐꯕ ꯁꯥꯇ꯭ꯔ ꯀꯌꯥꯁꯦ 11 ꯃꯥꯡꯉꯦꯕ ꯑꯗꯣ ꯃꯥꯡꯉꯤꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯥꯡꯉꯛꯄꯗ ꯗꯥꯏꯇ ꯁꯥꯇ꯭ꯔ ꯈꯛꯇꯪ ꯂꯧꯗꯣꯏꯔꯣ ꯑꯣꯖꯥꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯩꯕꯅꯤ ꯄꯦꯔꯦꯟꯁꯁꯨ ꯂꯩꯕꯅꯤ ꯁꯥꯇ꯭ꯔ ꯈꯛꯇꯦ ꯍꯟꯗꯛꯇꯤ ꯄꯥꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤꯗꯤ RM ꯁ꯭ꯀꯨꯜꯒꯤꯗꯤ ꯍꯟꯗꯛ ꯈꯛꯇ ꯃꯌꯥꯝꯅ ꯈꯪꯕꯗ ꯈꯜꯂꯝꯒꯅꯤ 2000 ꯍꯧꯔꯛꯄꯅꯤ RM ꯕꯣꯔꯗꯤꯡꯅꯀꯣ 2015 ꯁ꯭ꯀꯨꯜ ꯇꯧꯈꯤꯕꯅꯤ ꯁ꯭ꯀꯨꯜ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 5 ꯍꯧꯏ ꯑꯗꯩ 5 6 7 8 9 10 ꯄꯨꯈꯠꯂꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤन ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯒꯤ ꯄꯥꯟꯗꯝꯁꯤ ꯑꯉꯥꯡꯁꯤꯡ ꯍꯩꯍꯟꯕ ꯈꯪꯍꯟꯕꯁꯤ ꯄꯥꯟꯗꯝꯅꯤ ꯑꯩ ꯃꯣꯇꯤꯚꯁꯤ ꯍꯦꯛꯇ ꯁꯥꯇ꯭ꯔ ꯃꯁꯤꯡ ꯌꯥꯝꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯌꯥꯝ ꯄꯣꯖꯤꯁꯟ ꯄꯨꯊꯣꯛꯄꯗꯤ ꯃꯌꯥꯝꯁꯨ ꯉꯁꯤ ꯄꯣꯖꯤꯁꯟ ꯄꯨꯊꯣꯛꯏꯒ ꯈꯪꯕꯤꯁꯦ ꯃꯁꯤꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯁꯤꯡ ꯄꯤꯕꯤꯒꯅꯨ ꯑꯩ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯖꯕꯗꯤ RMꯗ ꯀꯔꯝ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯅꯣ ꯃꯣꯏꯗ ꯀꯃꯥꯏꯅ ꯁꯦꯟꯅꯔꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯁꯦꯝꯕ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯐꯔꯒꯗꯤ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯁꯦꯝꯃꯤꯟꯅꯁꯦ ꯑꯩ ꯈꯇꯪ ꯁꯦꯝꯃꯀꯥꯟꯗ ꯑꯩ ꯈꯇꯪ ꯑꯣꯏꯔꯀꯥꯟꯗ ꯃꯥꯏ ꯐꯩꯗꯨ ꯄꯥꯝꯗꯦ ꯄꯨꯂꯞ ꯐꯝꯃꯤꯟꯅꯕꯗꯨꯅꯦ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯈꯜꯂꯝꯕ ꯌꯥꯏ ꯑꯉꯥꯡ ꯑꯐꯕ ꯈꯔ ꯁꯦꯝꯃꯒ ꯂꯣꯏꯕ ꯅꯣ ꯑꯩꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯇꯝꯂꯤꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯍꯟꯕ ꯑꯗꯨꯅ ꯑꯩꯒꯤ ꯁꯤ ꯊꯦꯇꯔ ꯃꯅꯤꯕꯤ ꯐꯟꯗꯦꯠ ꯏꯟꯗꯤꯌꯥꯁ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯕ ꯑꯉꯥꯡ ꯑꯃꯅ ꯆꯥꯡ ꯅꯥꯏꯅ ꯀ꯭ꯂꯥꯁꯁꯤ ꯀꯥꯔꯕ ꯌꯥꯎꯔꯕ ꯐꯦꯜ ꯑꯣꯏꯔꯕ ꯆꯍꯤ ꯑꯃ ꯆꯪ ꯄꯩꯁꯥ ꯍꯦꯟꯗꯣꯛꯆꯒꯦ ꯃꯦꯇ꯭ꯔꯤꯛꯇ ꯐꯦꯜ ꯑꯣꯏꯗꯦ ꯆꯍꯤ ꯑꯃ ꯆꯪ ꯄꯩꯁꯥ ꯑꯩ ꯍꯟꯗꯣꯛꯆꯒꯦꯕ ꯑꯩꯅ ꯗꯥꯏꯇꯁꯦ ꯑꯉꯥꯡ ꯈꯛꯇ ꯄꯤꯔꯒ ꯑꯩꯈꯣꯏꯁꯨ ꯂꯧꯒꯗꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯆꯥꯡ ꯅꯥꯏꯅ ꯀꯥ ꯇꯥꯔꯗꯤ ꯀꯩꯗꯧꯕꯩ ꯑꯉꯥꯡ ꯐꯦꯜ ꯑꯣꯏꯍꯟꯕ ꯆꯥꯡ ꯅꯥꯏꯅ ꯀꯥꯏꯕ ꯑꯉꯥꯡ ꯑꯃ ꯐꯦꯜ ꯑꯣꯏꯍꯟꯕ ꯍꯥꯏꯁꯤꯗꯤ ꯑꯣꯖꯥꯅ ꯃꯥ ꯁꯦꯟꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯗꯦ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯩ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯐꯕꯅ ꯍꯦꯟꯅ ꯐꯍꯟꯕ ꯑꯁꯣꯝꯁꯨ ꯍꯦꯟꯅ ꯐꯜꯂꯛꯄ ꯑꯐꯕ ꯃꯌꯥꯝꯁꯦ ꯀ꯭ꯂꯥꯁ 11ꯗ ꯂꯣꯡ ꯇꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯔꯤꯌꯔ ꯒꯥꯏꯗꯦꯟꯁ ꯌꯥꯎꯗꯕꯒꯤ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯋꯥꯠꯄꯒꯤꯔ ꯀꯩꯅꯣꯝ ꯁꯣꯏꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯇꯨꯌꯦꯜꯞꯇꯁꯨ ꯊꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯇꯒꯤ ꯄꯥꯁ ꯇꯧꯈꯤꯕ ꯑꯉꯥꯡꯁꯤꯡꯁꯦ RM ꯑꯉꯥꯡꯁꯤꯡꯁꯦ ꯇꯨꯌꯦꯜꯞꯇꯁꯨ ꯄꯣꯖꯤꯁꯟ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ RM 10 ꯍꯦꯛ ꯊꯥꯕꯕꯨꯗꯤ ꯄꯣꯖꯤꯁꯟ ꯌꯥꯎ ꯂꯥꯛꯑꯦ ꯍꯟꯗꯛꯅꯕꯨ ꯈꯔ ꯍꯦꯟꯈꯤꯕ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎ ꯂꯥꯛꯑꯦ ꯑꯩ ꯄꯣꯖꯤꯁꯟ ꯄꯨꯊꯣꯛꯀꯦꯁꯨ ꯈꯟꯗꯦꯗ ꯑꯩ ꯄꯣꯖꯤꯁꯟ ꯃꯌꯥꯝ ꯄꯨꯊꯣꯛ ꯈꯟꯗꯦ ꯏꯁꯣꯔꯅ ꯍꯥꯏꯅꯕ ꯂꯩ ꯖब भगवान देता है तो सब पर फाड़ के देता है नको हंदक से अखोई तो पंपी बिरपसिसु आई मथन दum हेन dum पाखतपम फावबको मथन सही सो अङोन रेस्पोंस हेन हसलम बाइता मयाम एक्सपेक्टेशन से मथन सो मोय ल बुथोकने हाबि वखल लेबने अद पुथोना नम सोनर कदन को अदो आई वखन दि पोजिशन खतना ला हिबनते को अदे पोजिशन की तोंगान बदुना पोजिशन यावदो मयाम आई एग्जांपल अगोन द पान मतमदा social science for example hindi ta ai english di dunia class 10 matam social na kanna paraga school gi second third highest lei hi bai math se henabni science henajabne math ka science khan neglect to ma adun wa ne but ai career da sem tuition do budi social science to thokre ba math ka science sem ko ma akna ni mi punsi gi pan ne ko da mate ma hainabin lejabne ko adum so adum hajaninge aduga aina message am tuning isina
class Buraba angang pick point career sem da 11 12 angang mang se nuaite aduna angang khrana hai handa ki pass abu la jo matam da mo rank salakka mo to bor chinde e chalagda ba ma amani wa ni aina chalaga hamad ne kai dawra sa sa koina in RN senabda mo senabi taragadi tuye ka ni question to da ꯑꯩꯈꯣꯏ ꯐ꯭ꯔꯤ ꯊꯥꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯇꯥꯛꯐꯝ ꯊꯣꯛꯄ ꯇꯥꯏ ꯅꯣꯏ ꯄꯥꯔꯣ ꯅꯪ ꯈꯪꯉꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯊꯥꯗꯣꯛꯈꯤꯕꯅꯤꯅ ꯃꯈꯣꯏꯗꯁꯨ ꯄꯥꯗꯤ ꯄꯥꯅꯤꯡꯉꯁꯨ ꯃꯌꯥꯝꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯤꯡꯕ ꯈꯣꯠ ꯑꯗꯣꯝ ꯅꯥꯀꯟꯗ ꯄꯥꯅꯤꯡꯅ ꯉꯝꯗꯕꯗꯣ ꯍꯥꯏꯔꯒ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯌꯨ ꯌꯥꯝ ꯊꯛꯄ ꯑꯦꯗꯤꯛ ꯑꯣꯏꯕ ꯃꯤꯁꯦ ꯌꯨ ꯊꯛꯅꯨꯀꯣ ꯍꯥꯏꯔꯒꯁꯨ ꯃꯥ ꯊꯛꯔꯦ ꯈꯟꯖꯔꯀꯥꯟꯗ ꯃꯥꯒꯤ ꯍꯦꯛ ꯊꯣꯛꯑ ꯃꯥꯒꯤ ꯁꯪꯒꯗ ꯃꯌꯥꯝꯗ ꯄꯨꯜꯂꯨꯕ ꯃꯇꯝꯗ ꯍꯦꯛꯇ ꯎꯄꯥꯏ ꯑꯗꯨꯝ ꯊꯥꯡꯒꯠꯂꯦꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯑꯉꯥꯡ ꯀꯌꯥꯁꯨ ꯄꯥꯕ ꯉꯝꯗꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯁꯣꯏꯔꯛꯄꯗꯒꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ 11 12ꯇꯁꯨ ꯑꯩꯅ ꯈꯟꯕꯅ ꯃꯣꯇꯤꯚꯦꯁꯟꯁꯤ ꯌꯥꯎꯍꯜꯂꯒ ꯑꯉꯥꯡꯁꯤ ꯅꯤꯠꯀꯤ ꯑꯣꯏꯒꯦꯔꯥ IITꯒꯤ ꯑꯣꯏꯒꯦꯔꯥ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯣꯏꯒꯦꯔꯥ ꯃꯈꯜꯁꯤ ꯐꯖꯅ ꯄꯤꯕꯤꯔꯀꯥꯟꯗ ꯑꯐꯕ ꯃꯌꯥꯝ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯦꯔꯤꯌꯔ ꯒꯥꯏꯗꯦꯟꯁ ꯀꯥꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡꯁꯦ ꯑꯩꯗꯤ 11 12 ꯍꯥꯡꯉꯤꯕ ꯄꯨꯝꯅꯃꯛꯁꯦ 9 10ꯁꯨ ꯌꯥꯎꯍꯟꯕꯤꯔꯣ ꯑꯗꯨꯒ 11 12 ꯂꯥꯡꯁꯦ ꯈꯔ ꯌꯥꯎꯍꯟꯕꯤꯔꯣ ꯀꯣꯂꯦꯖꯁꯤꯡꯁꯨ ꯃꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯕ ꯀꯣꯂꯦꯖꯁꯤꯡꯁꯤ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯗꯕꯒꯤ ꯇꯥꯏꯞꯇ ꯋꯥꯈꯜ ꯃꯤꯡꯒꯤ ꯑꯣꯏꯅ ꯆꯠꯂꯦꯕ ꯃꯁꯤ ꯌꯥꯝ ꯁꯣꯏ ꯃꯁꯤ ꯃꯥꯡꯉꯤꯁꯤ ꯀꯅꯥꯒꯤꯅꯣ ꯃꯨꯟꯅ ꯑꯝꯇ ꯍꯪꯕꯤꯌꯨ ꯃꯣꯏꯁꯤ ꯀꯅꯥꯒꯤꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜ ꯁꯃꯥꯖꯁꯦ ꯃꯥꯡꯉꯛꯄꯅꯤ ꯃꯨꯜꯂꯛꯄꯅꯦꯃꯤ ꯃꯤꯅ ꯍꯥꯏꯔꯤ ꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯅꯍꯥꯁꯤꯡꯁꯤ ꯗ꯭ꯔꯒ ꯂꯣꯏꯅ ꯂꯥꯛꯄ ꯗ꯭ꯔꯒꯅ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤ ꯅꯠꯇꯦꯌꯦ ꯗ꯭ꯔꯒ ꯈꯛꯇ ꯅꯠꯇꯦꯕ ꯀꯔꯤꯌꯔ ꯒꯥꯏꯗꯦꯟꯁ ꯈꯪꯅ ꯀꯔꯤꯌꯔ ꯑꯩꯒꯤ ꯄꯨꯟꯁꯤ ꯄꯥꯟꯗꯝ ꯈꯪꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯉꯥꯎꯁꯤꯟꯅ ꯂꯩꯁꯦ ꯁꯤꯁꯨ ꯑꯆꯧꯕ ꯑꯃꯥꯡꯕ ꯑꯃꯅꯤ ꯀꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏꯗꯣꯏꯅꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯤꯛ ꯂꯣꯏꯁꯨ ꯂꯣꯏ ꯍꯩꯔꯛꯑꯕꯅꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯂꯣꯏ ꯐꯥꯏꯁ ꯇꯧꯔꯅꯤ ꯀꯅꯥꯗ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯑꯃꯦꯔꯤꯀꯥ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯁꯤꯡꯒꯥꯄꯨꯔ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯗꯕ ꯃꯐꯝ ꯀꯔꯤ ꯂꯩꯒꯦ ꯗꯦꯜꯂꯤ ꯇꯧꯕ ꯌꯥꯏ ꯃꯈꯣꯡ ꯌꯥꯝ ꯌꯥꯔꯦꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯋꯥꯠꯄꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯋꯥꯠꯄꯒꯤꯅꯦꯕ ꯇꯝꯕꯤꯕꯁꯤ ꯌꯥꯎꯔꯝꯕ ꯍꯦꯜꯂꯝꯕ ꯌꯥꯏ ꯕꯠ motivation what lack of motivation amune career guidance leitabagi type ko manipur career guidance ita ta di ngasi ss career solution na ko khabar mang kha de na ngasi lakre khang si mangai niyo bani himbada kai kai daka oi roti kapra makan kan hani gna ko aduna life tam matam da kari kari daka oi hai matam da institute ma daka oi life ni da then career guidance career solution se sim yaw de this kan kana like Hagatari sir sargi achunba matam kitang kaithokpiraga akoi SS career solution gi media teamga unabagi tanjama pibese hagatari sir aro badana mayam puna phaminarasi aduga anoba samaj ama tingang kayan ma phaminarasina aduga career solution gi so darkar ba punamak si mateng lominaraga punamak satabna mai pak oinara phaminarasina Hagatari sir